Iman nga sige wahang nga siti ipubu punim jari yumnam kiran kasar hingla dagi ipu Laipkta lai hairi base karamba laino ipuna amukta takpiu hai base ni masi yam pajaba wahang ni koi ge kiran ngai se yam na su nungai ba phawi kasar lamdam hai bi de kasar sam ge hingla da leiba samna harga mitei yam na lik na leiba mafam adu dagi nauriba angang amana sugumba wahang ama hangak pasi kunai miyam haibade lamdam dugi kunai miyam da su kana gani ani khali mitei miyam ge da su kana gani Laipkta leiriba laise ntei londadi mahakpu panam yaibiren sidaba kawi Laipkta lai haibage laina pai haibage laina pakpa lam laina pakpa mafambu Laipkta kawi aduna maming di panam yaibiren sidaba kawi masi Hindu shastra na so Laipkta leiba laise Bhagavan Vishnu ni hai kanagumba akhoi bhakti tattasar kawa laik adu dadi gaur kishore kawi haina se mohaina maming se kaya thok na hai adu akhoi mitei gi du maina maming mayam thok bisi leite akhoi gi Laipkta laina paktana leiba mafam lai pisumani ge marakta leiba lai thawai yaibiren oiriba ibungo wahakti panam yaibiren sidaba kawi haibasina akhoi gi aten ba wafamni Hindu shastra dadi Laipkta leiba lai ge maming se tare tara thokna leiba thengnei aduna mi gi du yam khalmuranu akhoi gi sedang khangminarase haina thamjege